Lamdam Asida Thokliba Irang Asi HENNA CHAOTHOKHANNABA HOTNABADA BJP Khut Yaorabra Haibasi Thijilhanbagi Tangai Phadaba Lei HAINA Lok Sabha gi member Dr. ANGOMCHA BIMOL AKOIJAM na PHONGDORAKLI Wafam asi on Manorama na lauba akhanaba interview amada phongdokibane mahakna makha tana hai BJP da vote pirabadi makhoina taliba political demand sing pigani haibagi thajaba BJP na tribal group khara da pirambana Irang asi CHAOTHOKHANNABA HOTNABADA BJP gi Khut Yaorabra Haibasi gi ajobu jingnaba lei nakalambaromda Manipur da Irang thokluga Prime Minister na state asida laktaba yade haribase karigino haina BJP na miyam da hangle adumoinamak Kerala yauna Irang thokpa mafam kayadade Prime Minister masamak hakthengna chantuna yengsille Irang na marap oiraga khamthengna khudong chadaba mayoknari mamiyamna Prime Minister laklaga yengsing halningba amade Irang asigi waroishin puraknaba hona haningba haibasede masana tabane adumoinamak ngasi fawba Prime Minister na Manipur da laktriba asigi marumda kari leibage haibadude achauba wahang ama aduma koire thawong asi Prime Minister na masagi thongdang masak khangdabani haina lawe miyoi kharana Irang asi Hindu amasung Christian anigi marakta thokpa Irang oina uhanaba honariba ase laibak thibane masidi Manipur kanba pamba amasung Manipur thugaiba pamba anigi marakta thokpa Irang ne Scheduled tribe ta chingba furup kaya Christian lining chatli adubu pumnambak Christian lining chatpadi nate furup kharadi masagi lining nol ngakna chatpa yaure amaromda maitai kaya su Christian lining chatpa yaure maram maduna hauzik Manipur da thokliba Irang asi Hindu amasung Christian lining chatpa anigi marakta thokpa Irang oina uhannabu honabade aratba oigane Manipur da thokliba Irang asi ubada wakatuna leigadabagi mahut khangba ngamlaktabadagi politics da phongdarakibane miyamgi mihut ama oina miyamgi apamba amade Manipur da thengnariba issue sing asi achuma mayonda punabu honabani hainasu mahakna makha tana phongdokhi